Arambai News Guwahati da Maitelongi Pau tabiriba singbu ihan handumaktada Chingangbam Suchitrani na khurumjari hojing asigi samlappa mariba pau sing lobirase Assam ki Education Minister Dr. Ronoj Beguna Assam da SSLC amadi Higher Secondary parikha sing soidana tawgani laukthokre Mahairoi sing parikha gi damak sem saduna leinabasu haiki parikha logadaba subject sing amadi matamgi matangda hongdok hongjin khara tawraba yai amadi state asida covid ki phibam hek phagalakpaga haibadi positivity rate chada ama hek yobaga parikha tawgani su hairi Assam da chanagadaba SBI gi anoba chana pathap khara ngasi laukthorakre ayuki pung 8 dagi nungthilgi pung 3 fawba employee capacity chada yankhaina bank hangani Aadhaar card ki thabuk namak lepkani employee amana COVID naba thoklabasu mari lenaba branch adu khaktamak thingani ATM data center sing hangani amadi mironbi loinana chahi manga makhagi angang chenbi singde mayum dagi thabak suba yagani hairi tawbutabo hariba chana pathap sing asi lagliba jungi tang 15 fawbatang chanagadabani Silchar Madhutila rape case kamari lenana ngasi ayuk victim oribi nupi asena Silchar court amadi Silchar Central Jail da chatuna mara leraba miyoi singbu masak khangdokpagi thoram sing chathaki thoram asida Justice Demand Committee for Madhutila rape victim gi chairman Chingshubam Navakumar vice chairman M Thambal convener Nilachandra amadi coordinator Mutum Gunadhona chingbasu saruk yakhi Maragasida victim gi mabung atombada culprit sing gi maikidagi karim kathainaba thoi ushitaba amadi kihalakpana chingbagi mayokta Silchar Sadar Police Station da wakachi amasu ngasi pishanki ngasi World Environment Day ga mari lenana NGO nongin na Silchar gi VIP Road Madhura Pool amadi AV Bajpai gi mitamanakta u chara thabagi thoram pangthoki World Meeting Convention WMC Assam Unit na akanaba virtual meeting among asi pangthokthuna Assam gi member kyana saruk yakhibaga loinana Yumnam Nabkisorbu Assam Unit ki president khanki amadi nauna member 13 su haptuna ahangba phamsing sinakhi Masigi manungda joint secretary oina Mutum Gunadhon finance secretary oina Moirangthem Ranjit amadi information secretary oina Abujam Prem Kumar na chingbasu yauri ngasi World Environment Day numit asigi awareness pinabagi damak Kasar Lakhipur Development Block ta u chara thabagi khongjang changsinki Jila Parishad Lakhipur East Kabarbam Anita Devi Lakhipur Block Development Officer Gauramani Singh amadi block asigi staff sing su saruk yaraduna office asigi akoiba amadi lambi mapanda u chara kya thaki asida sunadana kendra sigi manung channa binakandi GP dasu World Environment Day gi thoram GPSC gi secretary Mutum Ibungo amadi ward member sing loinana NGO sing yauna pangthoki asida sunatana yumthong changduna marks en thokibaga loinana member sing na ward khudingmak sanitize tawki Manipur gi Hairo Kendra gi MLA Dr. Thokchom Radheshyamna mamangda laukthokiba matungina Kendra sidagi COVID namara moiduna leikidraba imung marida tengbang oina lupa lising yankai ngasi pikre Kendra sigi oina hangdokliba community home isolation center da leikidraba singi imung manungi miyoi singda hakthengana senfamasi MLA na khusinakhi RDO College of Nursing gi founder Rural Development Organization Lamsangi founder General Secretary amadi Hanagi Minister Wangkhaimayum Brajaviduna handak leikidabada RK Mission awang potsangbamna awaba fongdorakli asumna mahakna leikidabase NGO amadi khunai gi mangjabani haina RK Mission gi Chief Functionary RK Gunachandrana khangalakli Manipur State Bharat Scouts and Guides na NGO aniga khusamnaduna ngasi World Environment Day pangthoki thoromasigi sarugamoina Mahabali Forest ta u chara tharaduna Mahabali Mandir dagi thorom hogdok laba matung State Training Center Langol Games Village dasu u chara kya thaki hai makhal kya gi chara thabatanatana yong sing dasu haira amadi acha thakya pijaki Maroina angang sing tagi oiba Island COVID Care Center kauba phamung humpu thaba COVID Hospital ama Kanchipur gi Langthawal Kunjada ngasi Manipur gi CM NBN na hangdokre state asida oxygen gi award pa amata leiroi haikibaga loinana Manipur da KL gi liquid medical oxygen cryogenic storage tank linkhatlagani so haiki center asida thariba phamung humpu gi manungda kunthra chahi 15 makhagi angang singi damaktani so hairi
Nagaland chahi ahumta suribi piglibi nupi macha amana matomta laktuna COVID test tawrakre. Imungi mi kanamata leitaba matamda masa nungairaktabadagi matomta laktuna COVID test tawrakibane. Adubu nupi macha asigi result ti negative oiki. Haukiba pung kunmariya sadai India da COVID ki anova positive case lak amagalising kunmathoi hena phangki. Amadi COVID anaba lak amagalising marfutarani pana naba paraduna discharge tawkre. Lising ahumga chahum marfuna COVID number moiduna laikhidre. Manipura ngasi COVID ki anova positive case chatret ka taratret Assamda lising ahumga chatret marfumathoi amadi Assamda COVID number moiduna miyoi nifumari amadi Manipura mapan laikhidabagi report lakli. Bangladesh ta Chinese COVID vaccine gi mamal laukthokibagi wahodagi chayet nabakya thorakli. Haukiba megi tang kuntareta Cabinet Committee na Chinese vaccine Sinopharm dose million ama leibagi wafam yaki. Aduga dose amada $10 tara piduna leigadabani laukthoki. Adubu tungda lengakna vaccine gi mamal laukthoki de hairaki bagaloinana asingba mamal haidu haiba yarakide. Panbayai mamal haidokpa sida Chinese lengakna khajik waroki amadi atay leibak kharadadi mamal wangna supply tawbatanatana mamal haidokna roisi haina fawba Bangladesh ka China ga yanakiba leisu hairi. Top American infectious disease expert Dr. Anthony Fauci na lab leak oibana maram oiraga COVID ahanba oina thorak kibra haibagi maroi balangla langjil pigadaba miyoi mapangi medical report release taunanaba China da haikre. Inglisingani tara mapanda COVID layonga manaba hakchangam kidaba miyoi ahumadugi medical report yengba pami hainasu Fauci na haiki. Hariba miyoi ahumasi tasengna nakibra amadi karamba lainana nakibano haibadusu tangaifadana khangdaba yade su haiki. India da free and fair election pangthoknaba electoral coverage paksanna taunabagidama Election Commission of India na Law Ministry da recommendation kya pikhalakre. Hariba recommendation sing asigi manungda mirep amana karigumba aranba affidavit pikhalamba thoklabade maki candidature kakthatpatanatana jail da chahi ani thambagi wafamsu yauri. Nakalamarom migrant workers sing amadi NRI sing India da yamna thunama remote electronic voting machine ki khutong chaba piragane. Remote voting facility ki testing hauzik kanna chatharibane loinana maroina vote thadabagi masing hengat hanaba Thorangsu Paikhatli Haina Chief Electoral Commissioner Sushil Chandrana Phongdoraki. Aroibadanga Sigi Tentakpa Mariba Pao Khara. Mamta Banerjee ki macha thokpa Abhishek Banerjee TMC gi National General Secretary oina khankre TMC gi Youth Chief tagi promotion lakhibani. Indiana Article 370 amukhanna pushilaklaba matungdata India ga wari sanagani haina Pakistan na hairakli. Maharashtra da ningthokaba numittagi hauna lockdown positivity rate ki matungina komthoklagani hairi. India government na Twitter da aroiba notice pikre. G7 meet ta India na vaccine passport yakhidre michang sanganai haiki. CBSE panel na numittarani gi manungda class 12 ki criteria sing leplagani. Income Tax Department ki anoba e-filing portal lagliba ningthokaba numitta launch tawragani. Assam amadi Mizoram ngamkhaida amuk unkhatnarakli Hailakandi district ki manung channa ngamkhaigi Galen Sara khunda Mizo kahinba singna yum ahum mai thadoklamle. Delhi da lockdown makha chathakigani adubu mathang chayol dagidi lockdown asi khara komthoklagani kaithel amadi mall sing odd even basis ta hanglagani. Mahiroi singidamag yengduna National Institute of Open Schooling nasu class 12 ki parikya tawdana ba warip lawkre. Assam ki Boroland da laiba Raimona Sanctuary bo National Park oidanga si laukthokre. Loinana Assam da National Park taruk sukre. Dihing Patkai Wildlife Sanctuary su National Park onthoklagani haina Assam ki CM Himanta Biswa Sarmana haiki. Uttarakhand lenga ki COVID kit ta Guru Ramdev ki Patanjali Ayurved ki Coronil hapchinnabagi wafam IMA na kanna thinglakre. Assam da haujiksu COVID ki phibam laksin bangamdri miyamna SOP sing ngakna chatriba makhaidi laksin bangamloi haina CM Himanta Biswa Sarmana phongdokhi. Mizoram da lockdown lagliba jun gi tang taramari fawba sangdokre. COVID second wave ki manung haujik fawda India da Dr. Chatruk ka niputaruk laikhidre. Masigi manung da Assam dagi Dr. Nipan yauri.
ख्वाइदगी यामना लेखिदबसी दिल्लीदगिनी चामा सुपना मापन लेखिद्रे सीरम इंस्टीट्यूट ऑफ इंडिया SII ना कोवावैक्स कोविड वैक्सीन पुथोकपा हौख्रे केंद्र लेंगाकना दिल्ली की रेशन एट डोर स्टेप स्कीम लेफनख्रे सिंगापुर ग्रैंड पिक्स चाहिए पांथोकलरोई US एयरलाइन यूनाइटेड ना अनोब सुपरसोनिक एयरलाइनर तरामंगा लेनबगी थौरांग तौरी अमदी हानगी US प्रेसिडेंट डोनाल्ड ट्रम्प की फेसबुक अमदी इंस्टाग्राम अकाउंट चाही अनिगी ओइना बैन तौख्रे अरामबाई न्यूज़ गुवाहाटी दा मिटेलोन की पाउ संदोकचबा मतंग सॉल्यूशन जवगा लोइनना ताबिरिबसिंग बो अमकसो हन्ना